ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯩꯊꯦꯜꯃꯥꯟꯕꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯕꯥꯂꯥ ꯃꯅꯤꯡ ꯂꯧꯀꯣꯟꯗ ꯂꯧꯃꯤꯁꯤꯡ ꯆꯪꯗꯨꯅ ꯂꯧ ꯌꯦꯡꯁꯤꯟꯕ ꯌꯥꯗ꯭ꯔꯤ ꯃꯤꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯄꯥꯝꯅꯔꯤ ꯅꯣꯔꯠ-ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯄ꯭ꯂꯤꯅ ꯃꯩꯁꯅꯥꯝꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯔꯛꯄꯗ ꯀꯩꯊꯦꯜꯃꯥꯟꯕꯤꯗ ꯃꯩꯇꯩ ꯈꯨꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯑꯃꯗꯤ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯩ ꯊꯥꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯝ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ CRPFꯀꯤ ꯀꯦꯝꯞꯀ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯝꯗꯧꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯗꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕꯗ ꯆꯦꯟꯅꯈꯤ ꯍꯥꯏꯔꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯃ ꯌꯨꯝꯂꯛꯇ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯄꯣꯈꯥꯏꯈꯤꯗꯦ ꯃꯗꯨ ꯄꯣꯈꯥꯏꯔꯝꯂꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯕꯣꯝꯁꯨ ꯃꯥꯜꯂꯦ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯁꯕꯁꯇꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯐꯨꯠ ꯑꯃꯃꯨꯛ ꯁꯥꯡꯉꯦ ꯆꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯨꯕꯣꯝꯃꯨꯛ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯁꯪꯒꯣꯜꯒꯒꯤ ꯀꯥꯔꯛꯇ ꯌꯨꯝꯂꯛꯇ ꯇꯥꯁꯜꯂꯛꯄꯅꯤ ꯇꯥꯁꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯁ ꯃꯁꯤ ꯄꯣꯈꯥꯏꯔꯗꯤ ꯐꯔꯛ ꯇꯥꯕ ꯇꯥꯔꯦꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯀꯥꯟꯗ ꯄꯨꯊꯣꯛꯑꯒ ꯂꯝꯄꯥꯛꯇ ꯊꯝꯃꯦ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯋꯦ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯕꯁꯦ 4-5ꯔꯛ ꯇꯧꯔꯀꯥꯟꯗ ꯐꯣꯟꯁꯦ ꯔꯤꯁꯤꯞꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯂꯥꯁ SIMꯗ ꯇꯧꯔꯀꯥꯟꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯋꯥꯔꯤꯁꯦ ꯂꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯂꯥꯛꯑꯦ ꯄꯨꯡ 10-10 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯀꯥꯟꯗ ꯄꯨꯊꯣꯛꯅꯕ ꯃꯣꯏꯁꯨ ꯄꯨꯕꯗꯣ ꯀꯤꯗꯅ ꯄꯨꯊꯣꯛꯄꯗꯣ ꯌꯥꯗꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏꯁꯦ ꯑꯦꯛꯁꯄꯥꯔꯠ ꯂꯥꯛꯑꯀꯥꯟꯗ ꯄꯨꯊꯣꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯄꯨꯡ 2:30 ꯇꯥꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯁꯤ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗꯤ ꯆꯪꯅꯔꯔꯣꯏꯁꯦꯅ ꯍꯧꯖꯤꯛ ꯂꯩꯔꯦ Ngarang numidang Kaithelmanbi amadi Moidangpokta Kuki militantsingna nongmai kapsinduna amuk landarakli yummai thari tabada khoishaunaraba mi lising kayana mateng pangnanaba Kaithelmanbi amadi Moidangpok lomda changsinaki hairi police commando gi achoba team amasu laktuna miyam amadi khungangnaba thabak lokhatki hairi ngase yu Kaithelmanbi dagi changsilaga chinglomda nongmai kapnabagi makhol miyamna taba fangnaki ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟ ꯊꯥ 5 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯂꯥꯟꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝ ꯀꯌꯥꯗ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯊꯛ ꯀꯥꯗꯨꯅ ꯂꯧꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯌꯥꯗꯅ ꯉꯁꯤꯁꯨ ꯂꯩꯔꯤ ꯐꯨꯕꯥꯂꯥ ꯁꯨꯅꯨꯁꯤꯐꯥꯏ ꯃꯅꯤꯡ ꯂꯧꯀꯣꯟꯗ 170 BSF amadi Manipur Rifles ki personal singa punna high canal da patrolling chatuna ngak seli binocular season aduna chingda khutlai paiba kuki singi activity lebra haina su yengsili marak sida chingkhong da sariba kuki singi bunker da CRPF leire haina BSF na hai wafamasi kadai fauba chumbano haiba chapchaba khangbangamdri mapam aduda atopa miyoi natraga paumi ama fau changbangamdri Kunja Singh na pamlibadi Chingkhongda Bishnupur amadi Churachandpur gi tainafam oibana mafamduda BSF leiba asini adu oirabadi animakta lan khambani haina logani adu natana Bishnupur district ki lamgi tangkhaida bunker saraga lan ngaklaga ing tappe tangdu leitare haibadi yaroi haina miyamna fongdoknari Ngasi Maira Paibi Apunba Loop Empal Bishnupur District ki meeting makhada Ningthokong Ward number 1 amasung 14 gi Apunba Maira Paibi Loop na sinduna Loop asigi officer kuki narco terrorist ka thengnariba lan asida thawaina pontha pi khraba athoba athobi sing amadi Poilemerol Maira Paibi Apunba Manipur gi president oirambi Lamsing bi mingthot pi khraba Ima Longzam Memchobi gi mafamda Langbantha gi haikat tambaga loinana minute ani tumina leiduna awaba fongdokre
Ngasigi thauram aduda amukogi Secretary General Dr. Norendra Thokchom, Ningthokong Ward number 1 amasung 14 ge Councillor Singh, Angom Brajeswari, Thokchom Biren Singh, Mairapaibi amasung club ki thaumi Singh su sarugyakhi. Ngasigi thauram aduda MPAL ge President 𝗙𝗢𝗨𝗦𝗘 phongdokhibada Ima Memchobina mangzaramba apunba manipur amagi manglan amasung pukjel sengna amadi kathokpaga loinana lebaki thaugai pangbagi wakhalon adu aikhoina tamzarasi haina thamki. MPAL ge Assistant General Secretary Kiranna phongdokhibada hauzik soknariba lan asida kayam kuina Central Government ki yaka ngaiduna leigadoribano haina hangbaga loinana lamdam asida leiminariba yelhomi khudingmakna leba ngakminnabagi warep lobagi matam oire haina phongdokhi. Mahangna makata kibada kuki narco-terrorist singna tamthina hatopi kraba mahairui anigi mihata chenaba mara leba miyoi sing athuba matamda cherak pibaga loinana thawai yaudraba hakchang sing imung manungi miyoi singda sinabinaba Manipur lengak ke pukning chingsinki. Kuki militant singna tamthina hatopi kraba mahairui anigi achumba wayal purakpa oiresunu amadi irebaki dama kathokraba athoba singda ikai khumnaba utuna ngarang numidang wangjing hodamba mamang leikaida miyamna leikidraba singda lei amadi candle katuna thaunikri. May Kunipangi Sugnugi landformda Laikidraba State Police Thokchom Kiran amasung Jun mangada khungak na bahot na bada Laikidraba Lashram Binod ki Laikaida pangthokiba Thauramadu miyamna minute ani tumina leptuna Kangluki irang asida Laikidraba Maitei athauba sing amadi Laikidraba mahairui anigi photo da lei amadi maira katuna lairam lenda ingna chikna leirunaba thauniraba matung kholau kayasu lauki. Wangjing hodamba mamang lekai Mairapaibi amasung UPSC club na sinduna pangthokiba thauram aduda saruk yakibi Mairapaibi amana phongdorakpada kuki lalhoba singgi sarau langda takraba thawaina pontha pikraba athoba singda ikai khumnaba utuna haikat lekat tamzabani hairaduna lebaki mapi mapa oiriba sing hauzik fauba makeup thokpagi matam oidribra Kuki lalhoba singna rally chatpa matamdana karisu haidaba aduga mahairui singna rally chachaba matamdana nomai kapsinduna asok apan nanghanba asi mama oibi singna yaningde haina phongdokhi. Kuki lalhoba singi sarau langda takraba thawaina pontha oikraba isa singi thawaina lairam lenda ingna singna nungaina santi oina laina nabagitamakta haikal laikal tambasi Thauramasi pangthok jabani aikoi tasengna aibaki mapi mapa oiriba phamnaiba sing hauji kaidorige na koi mikap thokpa matam oirakle kuki lalhoba singna lili sappa matamdana welcome bibiba aduga maitai isa singna lili sappa matamdana makoina nongmai kapsan biduna isa singi thawaibu awaba tahan biba aikoi mama oiba aikoi yanduna laiba gamsalaktre mama oiba singi thawai se laiba gamsalaktre aduna laibaki mapi mapa oibiriba laibaki phamnaiba singna lala siwa thuba matamda loisalan Mari Lainana ngasi Bal Vidya Bhavan Wabagai gi mahairui sing amadi Oja Singh na Langatel khun ngakliba volunteer sing da sel gi tengbang pikri tengbang khongchud aduga mari Lainana mahairui nupi macha amana haikibada hauzik thogliba irang asida miyambu ahing nungthel naidana ngakpi senbibada pukning thogatpa oina angamba mateng pangjabani haina phongdokhi. Teachers Day function ga mari lainana thona phana khun ngak liba langa thengi volunteer singjida Bal Vidya Bhavan Wabagai gi Satra singgi maikai dagi koi ngamjaba kharadang mateng pangjaba lakjabane matung tarakpadaju koi ibung ipa singna thona phana khunja singbu ngakpi senbiba se yamnasu hanungaijai thagat bawju phongdokjari yam thona lainasu leibibagi damakta koi yamna nungaiba phaujai Vidya Bhavan Wabagai gi Satra singgi maikai dagi langa thenda khun ngakpiriba volunteer sing ibung ipa singgi maikaida ngamjaba khara khoi khudol tamjaba ajai May humdagi chatharakliba Kangluki irang asida ireibag iramdam gidamak landformda thawaina pontha pikraba maitei athoba sing kuki militant singna minungsi lektana hatpi kraba mahairui ani loinana lengaki war on drugs mission gi sarugama oina chahi asigi anganba sarukta popi yanthatpa chatpada leikidraba thobal okramdagi ningombam Premanandagi mafamda maira amasung haikat leikat tamduna awaba phongdokpagi thauram ama Okram Youth Club amadi Okram apunba maira paibina sinduna Okram Community Hall da ngarang numidang pangthakre
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯑꯃꯁꯨꯡ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯃꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯂꯣꯏꯁꯤꯜꯂꯨ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯑꯣꯀ꯭ꯔꯝ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥ 5 ꯐꯥꯖꯤꯟꯈ꯭ꯔꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟꯊꯨꯝ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯊꯨꯕꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Bishnupur Fire Substation ki official amadi staff singna Bishnupur DC office ki akoibada leiriba mafam amadi office asigi changfam maningda leiriba pukri luna nana thamnaba set sengbagi thabak chathakre ngasigi set sengbagi thauram adugi manung chana station asigi kha thangmada leiriba pukri mapanda horiba napi amadi phataba kaya tasiliba adu sengdoktuna tarutanana thamki pukri asi matam chupada ising kangdana leibana Maihau langpok thoklakpa matamda isingi tangai fadaba kaya ado pukri asidagi sizinaribani haide. Ngarang Mizoram Police na Lengpui Airport tagi Myanmar nupi ama 𝐷10 gram mari rom lomba crystal meth fagat kre haide. Report amagi matung ina yamlaba crystal meth adu Myanmar dagi Delhi da punlab hotnabada Mizoram gi Lengpui Airport ta Indigo gi security X-ray sizinaduna yengbada nupi adu gi baggage adu chingdaningai oiba mayai kaba potlam sing yauramba yai haina check tobada thengnakibani haidi phagalaba crystal meth adu malem gi kaital da lupa crore kuntramathoi rongi oigani haidi Bishnupur district in Ningthaukhong da leiriba Sri Radha Mandap ki laisangi akoibada leiriba mafam sing ngasi Radha Mandap Sebayat Committee na sinduna sit sengbagi thauram pangthokre langban thana lakpada Hindu lining chatpa singna laisang asina leikhidraba ipa ipu singi mamingda utsap katuna Thauram kaya pangthoknari asigumba laisang asida miyam amadi lining laishon tauriba kaya na ngahak pothafam oiriba mafam asida napi songduna leiribadu Radha Mandap Sebayat Committee gi miyoi singna luna nana thamnaba pandamda sit sengbagi thabak adu chathakibane hairi Mitay irol iek loina silon apun balop milal kanglay pakna chahi khudingi lebaki thakta mahairoi singi maitai mayek athoi ahen changdam naba pangthoktuna lakpagum handak chahi ki su hokhiba September 23 da pangthokhiba changdam naba adugi makok mathang taraba sing lakliba November tha fawbagi manungda laukthoknaba kana hotnari haire Wafam asi Maitai irol iek loina silon apun balop kanglay paki publicity secretary Soibam Arun Maitai na thokpa cherol amada palle cherol asida handak chahigi Maitai mayek changdam naba asida mahairoi singna saruk yabagi damaksu thagatpa phongdorakli loinana milalgi pana district ki Thawpubagi matam loishilakpana mathangi chahi ahumgi thawpunanaba athuba matamda sem saragani hairaduna milalgi thawmi oikraba saktakche pairiba miyoi singna lakliba October 15 fawbada milal mayai loisangda masagi Aadhar Xerox copy amaga photo passport aniga thajin breknanaba phongdorakli hairiba matam asigi manungda thajin haudaba documents sing makhatana lauraroi hairi Lamdamasida imarol nongmagi mangsin kiba asigi matangda milalna kupna yengsinba hauragani maramdi ngasi tampaki mafam ayambada land number 1.23 haina thazilakpana imalol nongmagi mangsilaknabagi achoba maram ama oihalakli maram asina lakliba October 1 fawbagi manungda maitai mayekta inabasu khangalakli ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧꯄꯨꯔꯝꯕ ꯌꯥꯝꯕꯦꯝ ꯅꯕꯀꯨꯃꯥꯔꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯁꯨꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ
Mahangna hinglingai matamda Kakching District Committee gi thauburel ama oina thaudang kaya laurambaga loinana thaudok wathok kaya dasu saruk yarami amadi Kakching District ki oina su mahairoi singi yaifenabagi damak mangjil thana thabak kaya tauramba maru oiba thaumi amani Mahairoi luchingba asina leikidabada mahaki thawaina mapugi manakta ingna chikna leirunaba thongnibaga loinana mahaki imung manungi awabadasu thawai hakchang yauna saruk yari haina suke president 𝗏𝗏𝐼 thadurakpa cherol amana phongdurakli Manipur State Legal Services Authority ge meeting makhada ngasi District Legal Services Authority Thawbal na sinduna Kakching District ki oina tongan ba mafam da hangliba relief camp sing sigi oina special legal aid and service camp hangdokpagi thauram ga loinana kemasida volunteer oina legadawriba singi orientation program pangthokri Langmaidong Higher Secondary School da hangliba relief camp ta pangthokiba thauram aduda district and sessions judge cum chairman Samum Ibjen Chief Judicial Magistrate cum Secretary in charge District Legal Services Authority Thaubal Masana I Panmei SDO Kakching Okram Sandhyarani Chief Legal Aid Defense Counsel Maibam Paikhomba Deputy Legal Aid Counsel Yumnam Johnson, Retainer Lawyer DLSA Thaubalna Mithunglen Singh oina saruk yakhe. Thauramadu saruk ama oina Deputy Legal Aid Counsel Yumnam Johnson na volunteer Singh na logadaba thaudang Singh marik chumna thamkibaga loinana program asida saruk yakiba volunteer Singh na SDO Kakchinga loinana interaction program amasu pangthoki. Thauramaduda tongan ba mafam singda hangdokliba special legal aid and services camp singi volunteer sing su saruk yakhi thauramasigi manung channa hojik thokliba irang asina maram oiraga Langmaidong Higher Secondary School da hangliba relief camp ta changjafam loduna leiriba inmate singbu CMO Kakchinga khupsam nana nongmagi oiba lemna layeng bagi camp pangthokkibaga loinana darkar leiba hidak langthak sing su lemna phangankhe Aroy banamaru ay bapaw amuhana. Kaitalman bidang ngarang numidang kuki militant sing na nong may bom kap sindana landa rakre may tegi yum ama may thakre ngase yuk nong may kap na kre. Amadi Bishnupur District ki Fubala Maning Lokonda Law Missing Changduna Law Yang Sinba Yadri Myanmar Security Force Sing Chingkhong da Leiba Pamnari Madang ista hoziki oinadi Northeast Window gi Manipuri Paul Loishanjare numidang wairam gi pung manga gi English news ta ahenba anauba pau myam amuk pudana lakjage myambo amuka sohna CHAPLINA MAISNAM na khramjari